Imes Paodam tabiri basungbu ahan magtada Binita na taram na usabagalo na kurumzari. Hauzik Paodam asigi maroyo pau thamzari. State asigi COVID-19 positive case sahum maripu mga sukre. Kahena sotharaba imung janida selgi mateng pikre. Loinana. Phajinduna thamlamba lamkhunu kunmathoi thadokre. Hauzik mapungoy paulo birasi. State asida coronavirus COVID-19 positive case no makang dana hengalakpaga loyana hauzik phawada state asigi oina COVID-19 positive oibagi confirm case sahum marpu manga sukre active case na sahum tarani thoini ngarang rims amasung jennings ki BRDL da test tawbada mioi 38 positive oiba thengnaki positive oikraba mioi 38 adu rims da 38 jennings da anini makhoi sing asi Imphal East dagi ama Kangpokpi dagi ama Tamenglong dagi ani None dagi ama Imphal West dagi ani Ukrul dagi mari amadi Kaksing dagi mapani positive oiraba sing tongan ba covid care facilities singda makha taba treatment sathakiba loyana district administration singnasu lokhapam thokpa thabak sing lokhatpa hokre Kaksing district ke oina ngasi numidang waram phawbada laikhiba quarantine center summary report ki matungina district asida apunba quarantine center kunmanga amadi institutional quarantine center ama laibada hauzik phawbada inmate lising ama chatruk tara taruk leirambagi manungda inmate kaya ama test tawbada negative oirakpa amadi quarantine matam subadagi hanakhiduna mioi satat kuntra quarantine center singda leiri ngasi su quarantine center da leiba mioi sam humphuni pangi covid-19 test result negative oikhi COVID-19 positive oiba apun bamasing na kuntra mari sukre positive oiraba sing rims amadi Unako school maitram gi covid care facility da makhata balayeng gidamak thamkre Kaksing district ke oina ngasi Langmaidong high secondary school su containment zone oiduna district asi containment zone taruk sukre Nambol SK Women College ki quarantine center da leiba inmate sing na makhoi gi sak phangi phangde haibagi wahaudagi volunteer sing a khana jaina ba thokpadagi inmate ama makota sokpagalena volunteer sing maikai dagi su asopan yaukre hairi thaudo sing rang numidang pung mapalom tabada centers da leiba mioi sam kuntra marigi manungda mioi kharana sak phangi phangde haibagi wahaudagi volunteer singa ningai sangdana ba khana jaina ba thorakpadagi volunteer singna security da pau piki ngarang center sida inmate sam kuntra mari leibagi yauna sak cham maudra manga purakhibani makhoi sing aduna magi sak launa khra matungda mafam aduda quarantine tawriba inmate khara aduna yu ngauraga sak phangde haina irang horakpadagi inmate ama soktuna hospital laikanaki thaudo asiga marilena inmate taruk phaduna sajiwa jail da Laiba quarantine center da numit 15 gi judicial custody remand tawkre judicial custody da remand tawkraba singdi moirang film lekai dagi film suranjoy jai kunmanga pokpa PS inaucha kakyai makha lekai dagi wahengbam Jameson jai kulumdoi apokpa lekhidraba W Biramongol Bisnupur ward number 9 dagi thiam Indrajit jai kuntra apokpa lekhidraba TS sauba moirang pansang lekai dagi konjengbam ngamba jahi kunmanga apokpa K Rajen Kumbidagi Sasi Khangembam Sahi Kuntaru Apokpa KS Sudama Amadi Moirang Kumam Lekai Dagi Salam Joni Sahi Kunipan Apokpa Lekhidraba S Raguni Makhoi Bisnupurgi Judicial Magistrate First Class Ki Courta Puthokla Matung Numitara Mangani Gi Riman Lauthaduna Sajiwa Jail Gi Quarantine Center da Thajin Khibani Nauna Saba Angtha Sinam Lekai Meira Sangi Building Ngasi Advisor to CM TS Yang Kumana Sangakre Local Area Development Fund gi makhada sakiba Meira Sang Sangaraduna Advisor to CM TS Yang Kumana Hai Aikhoi Mioibana Mahausa da Akaiba Pirubana Mahausa na Aikhoida Akaiba Oina COVID-19 laisa si kudol tamlakpani laina asai ngathona bai khoi puna gyan tamina duna lenga na piriba guideline in si amadi mahausa gi khalngak na ba uwa thasi haina appeal tawki Board Secondary Education Manipur Lauba High School Living Certificate Examination 2020 ki poll chatliba tha June gi tang 15 da lautholagani examination se ki poll board ki official website www.bosem.in amasung www.manresults.nic.in dagi
tang 15 gi nungthil pung 2 tabadagi phangani boseng gi notice board da examination poll gi se theloi loyana COVID-19 pandemic leibana maram oiraga press conference su examination poll lauthokpaga marilena pangthokloi haina boseng secretary serol amana hairi Kaksin municipality ki ward number 4 ki manung dalaiba suba satpa ngamdraba lairaba amadi ka hena sotharaba imung janida COVID-19 ki laisa sandorakpagi wanaraba matam asida kharadang oirabasu mateng oyanaba sel ki tengbang pikre tengbang asi laikhidraba yengkhom nimai memorial trust ki president yengkhom ongbi tabahal GP Women's College ki associate professor Ketrimayum Rajeshwar Kaksin Kuno College ki associate professor Mayang Lambam Syang Kumar amadi Sri Sri Gaura Govinda Nata Sankritan Kaksin Turel Wangmaga pullaga imung amamda lupa chawanga khusinakibani Kaksin Police Asangi manung chanalaiba Irengban Sabal Makha Lekai dalaiba Yumnam Roman Apokpa Laikhidraba Waining Themsing Mayumda Hawakang Kapangamdana Matang Kuina Naduna Laire amadi mateng pangbinaba social media kuthangdagi khanglakpadagi ngasi District Health Department Kaksingi Dr. I. Suresh Kumar District Nodal Officer NCD SWC na lusingba team amana Roman gi yumda satuna treatment tawbagaloyana counseling su tawki anabagi sugar gi sang check tawbaloyana hida langtha amasung cell gi mateng su panglamki loyana makha tarakpada su CIC Kaksingda lemna layeng nabai khudong chabasu piragani haina Dr. Suresh Kumar na imung manungda thajaba piramki ngasi khongchadu da Community Health Officer Bembem Sister Incharge M Joy Kumari amadi Asa Manitombi Devi su saruk yaki COVID-19 pandemic ki saithengna wanaraba matamasida CIC gi maikaidagi mateng pangbibagi damal imung manunggi maikaidagi thagatpa phongdorakli Kaksingi mantak phawraga lawsi ching kakpham taba singya lambi longmi mayamna semriba sida Bubon Technical and Skill Development Private Limited ki chairman Naurem Nabachandrana Bubon and Leren Brickfield Kaksingi mapu Naurem Nopur Singhagaloyana lupa lising nipu gi mateng pangkre Naurem Nabachandra amasung Naurem Nopur anina ngasi Kaksing Wairi Kamla Parengda leiba Moirangthem Ibo Pisaki yumda sampamadu lambi semriba longmi singaduda sinaki Naurem Mohendra Koba Longmi amana phongdorakpada Kaksingdagi Mantak Village Phawraga Lawsi Singkakpham Yoba Singya Lambi asi kilometer 8 nipal lomdi Koilas Thabiramle adubo kilometer 3 lomdi Pibam yamna phattabana manak nakpada law uriba amadi ngagi pham tawjaru miyoisina chathobasin tawbada asuki matik kudong chadabadagi longmi sing amasung ngami singna paisa khainaraga JCB amadi deeper waiduna Haukiba tang nipandagi semba hobani lambi asi semlingaida Naurem Nabachandra laklaga yengbiramlaba matungda ngasi laktuna lupa lising nipugi mateng asi pangbirambani matungdasu angamba mateng pangkhigani haibirami longmi mayamgi awaba ubiduna yamlaba sempa mateng pangbirambagi damal thagatpa phongdokjabagloyena hakna tawruba thabak tharam kudimakta maipakpa oibiyo haiki hojik lambi semriba sida yarodriba longmi singna isa gi ithawni khanna Thokpirakuna mayam puna lambi sembada saruk yabiyu loyana mayamnasu angamba mateng pangbiyu hainasu Mahendrona makhatana phongdoraki Leitung leidana ising leidana akoigi law ujariba makhada akoigi farm toriba lawmi sinni akoigi farmer mayam ama adugi matik chatpada khudong thibai tar masigi awasi uraga akoigi farmer kangu akoi social disem jadri masigi kangu sina akoi thoga akoi angamba thakta akoigi levenda Tauraji pocketa yawasin akoy hana kitang puthok na jena akoy kitang langjare aduga akoyna dimper JCB tawdana akoy gari ahum mari changna nan hogiba tang nipan ndagi akoy hojaraga ngarang tang tara bhong gi akoy sujabani Amaramda Lamdong Lambi Committee Kaksingna Kaksing Lamdong Irum Ningthau Lai Umang Lambi nung thaduna semjin sajilingaida Naurem Nabachandra amasung Naurem Nopu anina lakna lambi semriba mayamga Unabagaloyana selgi mateng su panglamle mateng asi pangbirambagidamag makhoi anibu Lamdong Lambi Committee Kaksingi President Thokjoy Ibobina thagapa phongdorakli Nabachandra amasung Nopur anina ngasi Kaksing Irum Mapal amasung Kaksing Wairi Junior High School Parengi miyoi singasu unaduna lekai gi chakhot thorangi matangda khanaki hairi Naurem Nabachandra Singha Proprietor Bubon James na Parja Miyamna wana honajariba sibu yengsinbiba lakpiki aduga selgi mateng oina palising tara khak mayamgi awabasi mateng pangnaba haidana pibirami masigi damakta ekoi lomi parja
ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯥꯒꯠꯄꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯖꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯧꯈꯤꯕ ꯆꯍꯤꯗ ꯏꯀꯪ ꯊꯣꯛꯇꯨꯅ ꯂꯧꯃꯤꯁꯤꯡꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯄꯦꯟꯗꯦꯃꯤꯛ ꯑꯣꯏꯅ ꯁꯟꯗꯣꯔꯛꯂꯤꯕ ꯀꯣꯚꯤꯗ-19ꯅ ꯆꯩꯊꯦꯡ ꯀꯌꯥ ꯄꯤꯔꯛꯄ ꯑꯃꯗꯤ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯂꯧꯁꯤꯡꯒꯤ ꯃꯇꯝ ꯌꯧꯔꯕꯁꯨ 32 ꯋꯥꯡꯈꯦꯝ ꯑꯦꯁꯤꯒꯤ ꯂꯧꯀꯣꯟꯁꯤꯡ ꯎꯌꯣꯛ ꯂꯧꯀꯣꯜ ꯆꯔꯥꯡꯄꯥꯠ ꯂꯧꯀꯣꯜ ꯁꯦꯂꯣꯝ ꯂꯧꯀꯣꯜ ꯑꯃꯗꯤ ꯊꯧꯕꯥꯜ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯂꯧꯐꯝꯁꯤꯡ ꯂꯧ ꯄꯥꯟꯕ ꯌꯥꯗꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯅꯦꯁꯅꯦꯜ ꯄꯤꯄꯜꯁ ꯄꯥꯔꯇꯤ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯥꯏꯁ꯭ꯔꯝ ꯊꯥꯅꯤꯜ ꯃꯩꯇꯩꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯉꯁꯤ ꯅꯣꯡꯄꯣꯛ ꯀꯩꯊꯦꯜꯃꯥꯟꯕꯤꯗ ꯂꯩꯕ ꯊꯧꯕꯥꯜ ꯃꯜꯇꯤꯄꯔꯄꯁ ꯄ꯭ꯔꯣꯖꯦꯛꯀꯤ ꯃꯔꯨꯑꯣꯏꯕ ꯗꯥꯝ ꯑꯃ ꯑꯣꯏꯔꯤꯕ ꯀꯩꯊꯦꯜꯃꯥꯟꯕꯤ ꯗꯥꯝꯗ ꯆꯠꯇꯨꯅ ꯋꯥꯇꯔ ꯔꯤꯁꯣꯔꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯔꯨꯑꯣꯏꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ उनदुना दाम असिगी लेफ्ट कैनल अमदी राइट कैनल अनिबो हांगबिनबा हाइखि अमदी लाक्लिबा तांग 15 कैनल अनिमल मथौ फजन तौरगनी हाइना वाटर रिसोर्स डिपार्टमेंट के ऑफिशियल सिंगना फोंदरकली कोई ऑफिशियल कोई पाउना कोई तांग 15 कैनल अनिमक लाइव स्ट्रीम लेप अमदी राइट की से सिंग थारा नेला ऑफिशियल ओइना हाइबिरे तांग 15 लौमी सिंगना नान मखै लौ पानबा यादना लेरमबदु सोइदरमकी कोइदा साम उरगने हाबगी थाजबसे थमजरि नाम ngasi kaksing range के स्टाफ सिंह अमदी डब्ल्यू रामचंद्र सिंह ऑनररी वाइल्ड लाइफ वार्डन याउना सोरा मनिंग लोकल दगी फागलखिबा लम कुनु कुनमाथोय कलहौरब मतुंगदा थादोखरे ngasi lam kunu kunmathoi thadokpaga mari lena en munal maitai range forest officer na haikibada lam kunu mata amada manipur da marang kaina urami adubo aikhoi miyoi bana ata kham leitana hatok pibadagi ngasi di atangba makhalgi ujek ama oikigadore adubo mahusai khalngatna thambada ujek singna chauba thodang lori ujek amana nomada masagi arumbagi tangkhai phawba tilkang sing chaba ngami sahi amada tilkang lak tarek kalising kunthra rom chathoi amadi ngasi thadok gadoriba lam khunu kunmathoi asina sahi amada tilkang crore 15 ga lak kunthra rom chathokuna malembu ecological balance thambada achoba mateng panggadoribani adubu laibak thibadi ngasi kalhoriba usek singasi nataba topa usek kaya amadi khangbiba yauduna hatok piri wildlife protection act 1972 gi matung inda kanagumbana aina yadaw mongda sausek phabiba halamba thoklabadi mahak adu sahi ahum jel thamba natraga lupa lising kunmanga fawba fine tawba natraga animak tohonba yai maramasna miyamna ain ngana sapidna miyoiba jati busu tungkoina hingbada yanaba sausek singbu hatpiganu malem prithibi asi asanga mana pikthanba sausek singi khonjena pumnin nilba phajaraba prithibi ama ohensi haina munal maitaina apel tawrakli kanagumbana haiba wildlife sing asi hatpiramba थोलबदी मी अदु फाब मतमदा अखोइना महापु रुपा लिसिंग कुमंगा फाइन तोबा नत्रगना चाइ ओम जेन थंबा नत्रगना अनिमक तोबिए अदुना असुगुंबा आइनगी ओइबा चौबा चेराकसु लैनरिना मयामन सियैतना हाइबा चाउचे हापिगनो Assam Rifles Garrison Mantri Pukrina COVID-19 virus Sandorakliba Singathoknabagi Akanba Section Thorang Lokhapo Oina Garrison sa lairiba rank khudingi angang yauna imung manung khudingda social distancing ngakna face mask naba khutcha toina hamdohanba acha thak amade tai polam sing sanitize tawnaba wakhalon pikre COVID-19 matangda wakhal hena tahanabagi pandamda essay poem writing amasung painting competition sing basu leiriba yum singda pangthokre angang amasung nupi puna jom humdra manga romna competition adu saruyaki class 11 amasung 12 ki mairoi singi oina will India emerge as a world leader in the fight against COVID-19 haibasida as a competition class 9 amasung 10 ki mairoi singi oina the world post COVID-19 haibasida as a competition class 7 amasung 8 mairoi singi oina India fights corona haibasida as a competition amadi class 5 amasung 6 ki mairoi singina personal hygiene and protection against COVID-19 haibasida painting competition loyena class 4 ki mairoi singina soap and hand wash haiba thimda painting competition pangthokhi competition singda makomathang tarakpasingda covid protocol kaidana social distancing ngakna mistress Rachana Singh regional president ARWWA IGR Southna manamathum singyan thokhi ngasi NDNPS Special Court की जज ए नौतुनेश्वरी देवीना ड्रग कमरी लेना हानगी चांदेल एडीसी के चेयरमैन लुखोचाई जौ एलियस साइसाई जौ मेडिकल ग्राउंड दा सयोल अहुंगी मरकी ओइबा इंटरिम बेल पीखिबा लोइदुना ngasi हियरिंग चथखिबा
Lukhosai Jau judicial custody da thamnaba hukum thokre mahak me kunmathoida court asna maraki oba bel pikibani Lukhosai Jau Christian Hospital dagi thasigi tangni panda discharge torokibani Jaugi council na mahak pothama pothanaba haijakiba du court asina judicial custody da su pothaba yabagloina layeng bayai haikibagloina hayeng June tang 19 da mahak ya hakchang check tawgi ayaba su pikhi mahak ngasi sajiwa jail da section puduna thamkre Lukhosai Jau alias Saisai Jau chahi yangkai mathoi apokpa laikhidraba thangmang Jau more 1 number 2 hojina VIP quarter number 1 Lampel da lupa crore kaya gi drug kwana phakiba laikhrabani hairi Malem damadi India da COVID-19 sandorakpagi lockdown chathadringe mamangda kakiba train ticket ke sampham sing karama matamda handokpigadabano habasi railway book office na media natraga media amasnaduna miyamda khangan binaba Bharatiya Mazdoor Sangha Manipur state na marilena singda appeal torakli COVID-19 pandemic na maram oraga palama sakada miyoi kayagi train ticket cancel tawbagi sampham sing handokani haina railway ministry na khanaba order thokrabagi matung asida lamdamasa leiriba miyamna lockdown matam asida Moirangkhomda leiriba railway booking office ta matam mangna laknarabasu office asigi makok thongbasing office karaktabana khudongchadaba kaya mayokna halibasi marilena na mayeng sangbiduna awabasi ko anbiyo hairi nakalamromda COVID-19 matamasta railway ministry na ceramic train kaya sinbiduna ireisa kaya pusin birakpaga loinana migrant worker kaya mayumda halankiba sibusu Bharatiya Mazdoor Sangha na thagapa phongdorakli Commando amadi More Police ki apun matim amana Imphal More lambi gi kondong lairembi police check post ta ngara nunthil pung anirom tabada More rom dai tholakpa swift car registration number WB02AF 3805 asi check tobada USA na saba generation 4 gi Glock 21 gi pistol taruk amadi magazine 12 Smith and Wesson na saba MNP bodyguard chahum marfu haina thaba pistol ama amadi magazine ani cleaning rod taruk pairs of pistol grip tarani thoi ice safe plastic fiber accessory taruk sing yarombadagi gari adubu thorokiba Mr. Thaijamang Tauthang Sahi Kuntra apokpagi ming ngamja pau Tauthang Tenopal district ki Yangobung village tagi hojina More ward number 1 da leiba meya se kona phagale hairi nakalamorom da hairiba tema simak na makhata na check post adu da checking chathabada More rom dagi tholakpai ecoban registration number MN06LA 7314 asi check tobada packet maudra da haplamba brown sugar ni singnaba gram jani pan kunthra parom yorom badagi phagale hairi drug kona phara me ani dudi mistress Beknaijam Gangte Sai Kuntrapan wife of Lekhidraba Lanthenmang Chuchampur district ki Kanan Bangni aduga atopa amana Jangkhosai Baite Sai Kuntra Manga son of Hengkholun Chuchampur district ki Mujol village dagini hairi tongan phara polam sing amadi mioi sing adu makhataba aingoiba thabak lokhatnaba More police khusinakre hairi SPTS Bikramjit angarang gi arms amadi drugs sing phagat pangamkiba police amadi commando team singda cash reward Kusinaki Hiramasigi Matang da Tenopal district SPTS Bikramjit na hai Imphal More lambi asida drugs amadi arms sing puthok pusin tawba pumthing thingnabagi police amadi commando team gi team singna akanba section tharak lokhatuna leiringai charakta Imphal More lambi gi kondong lairambi police check post ta More rom dagi chingnaningai oba mawngda gari ani adu lakpadagi check tawbada hairiba arms amadi drugs sing adu phagat pangamkhibani hairi Gari si Towi Benupasi Kaijamang Tongtang 30 years, son of Nangjapong Tongtang of Yangong village, More Hojina More Wat number 1 Deleva Pasini, Magi Gari si Pun Chibombagi Tabuk Tobda, Glock 21 Generation 4 USA Med Oiva, no Mitarosi, Magi Gari, Pangunganki, Masiga Luinana, Smith and Wesson Sava, bodyguard MNP, and Hava, no Maisimasu, Tenaki. Masida natana nomegi accessory parts mayam su thengnaki cleaning rod taruk andagi akoigi pistol grip pair trying to ema and ice safe plastic fiber accessories ama duga 11 cable lock masi su koi thengnaki Leibak asida COVID-19 positive case khwaidagi amna leiriba Maharashtra da June 15 dagi full lockdown torgani haina WhatsApp amasung social media da sandorakliba pawadu aranbani thajabirunu haina state dugi chief minister Uddhav Balasaheb Thackeray na miyamda appeal torakli
May 38 outdoor activities sing ayuk pung 5 numidang pung 8 fawba chathaba yaragani haiba mission begin again lauthokibani safety guidelines sing amasung social distancing di soidana ngakadabani haikibani CM Thakre na makhatana haikibada paulana sandokpa haibasimak laisat amani lockdown gi matangda aranba paw sandokunu haiba wafamsu mahakna phongdokki Coronavirus and Arubadagi Pratna Mathau Toba Lakiba Delhi Police ke senior officer Amabu Hero Amo in a welcome Tokre, Additional Deputy Commissioner of Police Sikandar Singh Bu, Lay Pareng Huktunam Haki Stat Nataram Oki, Corona Bu Maitiba Pidna Mohana Kogi Rakta Itau Toba Liba, Additional DCP Sikandar Singh Butaram Okli Haina, Delhi Police na Pongdoki. Atopa senior officer Monica Bardawasu COVID-19 na narambadagi pratna mathauda mu hanjin khrabani Delhi police ke percent sangwa rom positive oiki mioi sani na pharakre Delhi da positive case lising kuntra mari hena leiribani mioi lising amasum na marpho manga sikre amadi lising tarani thoi chatre na narambadagi phakre hairi Bangladesh da COVID-19 na khwaidagi amna soon ba amadi sikiba numit ngasi oire haina lebak adugi Director General Health Services na phongdokre mioi nifu taruk laikhidre Corona positive ke masing na lising ahum samri Humdrama Tony Hairi, DGISS ke Additional Director General Dr. Nasima Sultana na haikibada sikibagi masing na lising amasupna maudra manga aduga positive case ki masing na lising marfuma thoi changwa kulumdoini lab yankhai panda sample lising tra manga samapan maudra test tokre phakibagi report na sada kun mathoi 10 amatarukni health servicing bu khwaidagi maru oibani khali aduna parliament ta khanaduna warep kya lokre haina Pongdoki Amaromda June Taratokagi International Flight Sing Service Horagani Haina Civil Aviation Secretary Mohibul Haq na haiki. Tokyo Lisingani Kun Olympic Sin Lang Libasing Namathang Sai Lisingani Kun Mathoida Pangtokadoriba Sanagadaba Sigi Mapam Sing Chada Marpu Mai Pangna Sem Sabalore Haina Lautokre Salibasaya Sigi Mathang Thadagi Hogani Haina Hana Leplamba Dugi Taurangi Matungina Nauna Saba Sanapam Nipan Yauna Punna Mapam Nipum Doi Sem Sabalore Hairi Salibasaya Sigi Hokiba Martha da COVID-19 License Maramoiduna International Olympic Committee na Tokyo Olympic Asi Lisingani Kun Mathoida Pangtok Nabaware Lokibani Hojik Arabada Maroyo Pamukana Tamzari Stay asagi COVID-19 positive case Sahu Marpu Manga Sukre Ka Hena Sotharaba Imung Janida Selgi Mateng Pikre Loinana Fajinduna Thamlamba Lamkunu Kunmathoi Thadokre Ngasigidi Paodam Pijaba Matang Solution Jare Meng Tabiri Basingbu Kurumjari